Security Forces ki TONGANBA apunba khutpu singna haukiba pungkunmari asida TONGANBA mafam singdagi lona Thingkhraba Lalhoulup ahum gi Meeoi mapan amadi UNLF Pambei gi Meeoi amaga Fagatpa Ngamkhre HAIRI Manipur Police Control Room dagi thadorokiba cherol singi matung inna ngarang hangang Police Station gi manung chana laiba taret suba Manipur Rifles da lairiba khabai shoigi auto parking dagi lona Thingkhraba Lalhoulup KCP People's War Group ki Meeoi mari fagatki Meeoi sing adudi langpok lakpam sanathoi meitei Allies koba chahi kunga humdoi sanabam Amit Kumar Singh chahi nifu Seram Prem Singh Allies Bam Singh chahi nifugamapan amadi Muhammad Ithem chahi yankhai mangani hairi hairba Meeoi mari asi miyamdagi sankhai thumkhai tawbada chenaba Meeoi singni makhoidagi chaka ani panba gari ama mobile phone ahum loinana wallet ani amaga fangle hairi amaromda Thoubal district ki Hairok police station ki Hairok part 2 ki Hairok chingdong poktagi lona Thingkhraba Lalhoulup KCP noyon gi Meeoi mari amasu fagatkhre pharba Meeoi mari adudi Laikhuram Sanatomba Singh Allies Mani chahi kunithoi Laurembam Suraj Singh chahi Allies Lamjingba chahi kunga taruk Thokchom thoithoi nganba maitei Allies Naucha chahi kunithoi amadi Haikrozam Ngongo Allies Tondomba chahi ni kuntraga mari ni pharba Meeoi mari asisu Thoubal district ki TONGANBA mafam singdagi miyamdagi sankhai thumkhai tawbada jenei makhoidagi SIM card sing yawba mobile handset taret sling bag ama loinana chaka mari panba gari ama sufagale hairi nakal amada chatliba tha asigi tara humdoida lona Thingkhraba Lalhoulup singi apunba G5 te yawba prepa ki Meeoi ama police na Hangang Police Station na konba luwang sambam ki Liberal College ki gate manakta ki fare hairi pharba Meeoi adudi Moirangtham Alexander Singh Allies Satpakawi Mahag Imphal Dimapur lambida chelibab pot puba gari singdagi sen khaibani mangondagi chaka ani panba gari amaga mobile handset amaga fangle hairi amaromdana ngarang police na Imphal East District ki Lamlai Police Station na koliba nungoi awang lekai teram makhongdagi sankhai thumkhai tawba amadi khusukulai puthok pusin tawba UNLF Pambei gi Meeoi ama Fagatpa Ngamkhre hairi fagalaba Meeoi adu okram aboi meitei kawi masagi chahi kun gatare ngakpigani kuntraga taret sure mangondagi point 33 gi ngakpigani point 32 gi pistol amaga kapa yariba maru ahumga mobile phone amaga fangle hairi